ngasi Imphal Talkative mayamgi mafamda purakliba wari asi karam chawba nupa amagi warini. Yamna ina kairak khunba puksel pikpa yamna su karam chawba nupa amakak lerami. Nupa adugi nupi mari su lerami. Nupa aduna mahaki ahanba nupi adu nathairaga lemhauriba nupi ani suba ahum suba amadi mari suba nupi singdu luna tawrami. Khwaidagi amuk hena nungsijaba nupi asi mari suba nupi adu oirami. Mari suba nupi adu nupa aduna mamal yamna tangba fizol amadi sanana singba sihalami selhalami. Nupi mari laktagi khwaidagi fajaba naha oiba asi mari suba nupi duna oirami. Ahum suba nupi dusu nupa aduna luna adum tawrami. Mayam punba koiba langba chatpadu toina purami. Adumaku nupa aduna yamna wajarami. Nongmadi mahak atopa nupa amada sakhigadra haina pakhatsai mabukni. Nupa adu yamna mihausawi. Ani suba nupi dusu mahakna adum luna tawi. Nupi mari laktagi singba ihen hele mahakna. Karigumba problem ama tholakpa matamda ani suba nupi dugi manakta changsinduna advice lawi amadi problem adu solve tawmine. Aduga nupi ahal adudi nupa aduna hanna fawa yengbiramde. Adumaku nupi adu adum puksel sengi nupa adugi damak lepi. Amadi nupa adugi damak kadaida soikigadagi khanduna senabirami. Nongmadi nupa adu yamna kanna naduna leirami. Mahakpu layengli doctor aduna hairakami. Nangna hingdoiba punsi asi matam yamna yamdre yamna tele hain hairakami. Doctor gi wa adu tabda mahak mathwa yam nungairamde. Mahak yamna puksel pikpana maram oiduna mahaki laijariba lanthum nupi marimak siba matamda puduna chatninglam. Maram aduna mahakna khwaidagi pamjaba nahasu oiriba mari suba nupidu mahaki kaada kauksinlami. Nupa aduna hairaknani aina nangbudi nakhoi maridagi khwaidagi ihen hena nuksijakibani. Maram aduna nangonda mayamdagi ihen henwa fijet leiteng sana lanthumna chingba thonbiribani. Makha amuk tarai nupa aduna aina laireibakta chatpa matamda nahaksu itung ilo haina hairami. Mari suba nupiduna aidi nahasu yamna oiri saksu yamna fajari amadi aidi hingadauba chatkadoba yamna watli haina khumlakkirami. Wahaising adu tabada nupa adu thamoi yamna kaikhirami. Makha tana ahum suba nupi adu amuk mahaki kaada kauksinlami. Aduga hanglami ahum suba aigi nupi nahak aina laireibakta chatpa matamda nahaksu itung ilo haina hairami. Ahum suba nupi aduna mahaki nupa adu sigadaure haibasi khanglami. Aduna mahakna khumlaklami aidi naha yamna oiri nupa amaga amuk luhongba yari aduna aidi nangna siminamba ngamnoi haina khumlakkirami. Wahaisingdu tabda nupa adu khangson sontharami amadi wakhal kaya nungairamkhide. Nupa aduna amuk ani suba nupi duda hanglami. Ani suba nupi adusu ahum suba nupi duga paukhum chap manana khumlaklami. Aduga ka adudagi nupi adu senthokirami. Nupa adu asa punamak mangkhirami amadi mahaki nupi ahum aduda manghankiba matam adu pamuraklami. Ikhang khanghaudana nupi ahal ado mahaki kaada changlaklami. Adum oinamak nupa aduna nupi aduda wa machet amafo hairamkhide. Adumakpu nupi ahal aduna mahaki nupa aduda ai nangbu thamoi sengna nungsi amasung nangna chatpu mafamda aihaksu itung ilakani haina hairaknami. Aina nangbu kaidongnungda thadok loi haina sumakha taraklami. Adubu asumna hairakani haiba thajakidabani nupa aduna angakpa amadi oiki. Nupa aduna adum hanna fawu yengbidraba nongmatasu mahaki awat apa hangbidraba nupi ahal aduna asumna hairakpaduda mamittagi khanghaudana tarakhi pi chadum chadum. Oiroidaba kanaroidabada matam kaya manghalure. Aigi oigadabada matam amatta piramdre khallaga nupa adu ningamdaba yamna fauramki. Masi wari macha amakhakta sunati. Aikhoigi punsida hairiba nupi mari asi loina yawu. Madudi mari suba nupi adudi aikhoigi hakchang polang asini.
ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯁꯥ ꯏꯁꯥꯒꯤ ꯍꯛꯆꯥꯡ ꯂꯣꯏꯅ ꯅꯨꯡꯁꯤ꯫ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯏ, ꯑꯗꯨꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤ ꯍꯨꯟꯇꯣꯛꯂꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨꯅꯤ꯫ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯩ, ꯑꯗꯨꯕꯨ ꯁꯤꯕꯗꯗꯤ ꯑꯩꯈꯣꯏ ꯄꯨꯕ ꯌꯥꯗꯦ꯫ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ, ꯑꯩꯈꯣꯏꯒ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯏ ꯑꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯁꯣꯜꯕ ꯇꯧꯅꯩ꯫ ꯃꯈꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯁꯤꯕꯗ ꯄꯨꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯑꯍꯥꯟꯕ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯕ, ꯑꯩꯈꯣꯏꯅ ꯊꯦꯡꯕ ꯉꯝꯗꯕ, ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯕꯨ ꯇꯥꯕ ꯉꯝꯗꯕ ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯗ ꯌꯥꯎꯖꯔꯤꯕ ꯊꯋꯥꯏꯁꯤꯕꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯁꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯤ꯫ ꯊꯋꯥꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯔꯥꯎ ꯇꯌꯥꯝꯕ, ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯅꯥꯊꯩꯔꯒ ꯊꯝꯃꯤ꯫ ꯗ ꯃꯣꯔꯦꯜ ꯑꯣꯐ ꯗ ꯁ꯭ꯇꯣꯔꯤ: ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯑꯃꯕꯨ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯂꯨꯅ ꯇꯧꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ, ꯅꯠꯇ꯭ꯔꯕꯗꯤ ꯀꯥꯏꯅꯊꯪꯗ ꯅꯤꯡꯕ ꯀꯥꯏꯕ, ꯑꯋꯥꯕꯇꯅ ꯁꯔꯨꯛ ꯑꯣꯏ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ? ꯑꯗꯣꯝꯒꯤ ꯀꯣꯃꯦꯟ, ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ꯫